Hojiki matamda anouba phone launch kaya tawri amasung matam asida chanaraba amadi hana leiramdaba anouba technology kaya mobile phone da uba phangli. Ngasigi video asidi lakadawriba chahi 2025 ta launch tawrakadaba maruoiba top upcoming phone matangda amadi phone asida kari karamba makhalgi ahongba uba phanggadage haina semjaba video amakakni. Video asibu miyang tabidaba singna loiba phawutang miyang tabiyo. Lakadawriba chahi 2025 tasu sungsoi soidana Samsung hairiba company asina Samsung gi S series ta S25 series soidana maki launch tawrugani. Hairiba series asigi manungda khwaidegi top variant oiriba S25 Ultra da 7.inch ki oiba dynamic AMOLED 120Hz ki display ama yaurakpaga loina. Hairiba phone asida Samsung masamakna sajaba Exynos 2300 ki processor yaurakani natragana Snapdragon 8 generation 3 ki processor yauba yai haina panari. Phone asida 200 megapixel gi camera amasung 50x fawbada optical zoom tawba yaba camera sing yaurakani haina panari. Masigi list asida ani subada lairiba asi Google hariba company asigi Google Pixel 9 Pro hariba phone asini. Phone asisu 2025 ta launch tawrgadaba phone amakhagni. Phone asida 6.7 inch oiba LTPO OLED ki display yaurakani haina panari loinana. Phone asida su Google masamakna sajaba Google Tensor G4 hariba chipset asi yaurakpa yai haina panari. Camera da 50 megapixel gi camera oiba amasung telephoto amadi ultra wide na chingba camera sing yaugani haina panari loinana. Ihan hanbo oina phone asida Android 15 yaurakpa yai haina panari. Lisa sige ohum subada lairiba si OnePlus 13 Pro hariba phone asini. Phone asida su 6.8 oiba inch ki display hariba display asi Fluid AMOLED oiba 144Hz ki display oirakani haina rumor singdagi taba phangli amasung phone asida su Snapdragon 8 generation 3 loinana 108 megapixel gi camera yaurakpa yai haina taba phangli. Lisa sige mari subada lairiba si Xiaomi hariba company asigi top oiriba phone amakakni. Mi 15 Ultra hariba asi Xiaomi hariba company asigi khwaidegi tangba phone singi series ta laiba phone amakakni. Phone asi 2025 ta launch tawruba yai haina pariba phone amakakni amasung phone asida su 7 inch oiba super AMOLED display yaurakani amasung display asigi refresh rate na 120Hz oiraba yai haina taba phangli. Phone asida su Snapdragon 8 generation 3 gi processor loinana 200 megapixel gi periscope zoom oiba camera sing yauba yai amasung 8K fawgi video recording tawba yai haina rumor kya taba phangli. Masigi list asigi mga subada lairiba asina Sony Xperia 2 Pro hariba phone asini. Phone asida su 6.5 inch oiba 4K OLED display ama yaurakani amasung 48 megapixel gi ZS optics oiba camera sing hariba camera sing asiga loinana ultra wide amasung telephoto lens na singba yaurakpa yai haina panari. Hariba phone asida professional level da video recording tawba amasung sound recording tawba yabagi features sing uba phanglaba yai haina panari. Asigi list asigi mathang charakpada leiriba phone asina Huawei P60 Pro hariba phone asini. Phone asida su 108 megapixel gi camera 6.7 inch oiba OLED ki display amasung phone asida Huawei company asimakna sajaba Kirin 1000 chip hariba si soidan mak yaurakpa yai haina panariba phone amakhagni. Loinana mathang tarakpada leiriba phone asina Oppo Find X6 Pro hariba sini. Phone asida su 6.8 oiba inch ki AMOLED display 120Hz ki refresh rate Snapdragon 8 generation 3 amasung 150 megapixel ki camera loinana periscope lens na chingwa yaurakpa yai haina panariba flagship level da leiba phone sing ngaktani. Loinana chahi asida su mamangi chahi singda launch tawkhibagumna soidana maki Apple gi iPhone 17 series soidan maki ubu phanglagani. Masina ngasigi chaurakpa 2025 hariba chahi asina lakpa matamda uba phangba yaba khwaidegi phaba phone sing kharagi matangda khangatcharaga semjaba tentakpa video sibu miyang tabiriba singa video sibu like tawsinbiramu channel asibu subscribe tawdriba singa su channel asibu subscribe tawsinbiramu tungda su asigumlaba nungairaba video kya yengbinabagidamakta ngasigi oinadi video asi matang asida loisinjari tungda anaw video amada amuk thengnarasi.